ꯈꯔꯋꯥꯏꯁꯦ ꯑꯆꯥꯄꯣꯠꯅꯤ ꯈꯪꯗꯦ ꯑꯩꯗꯤ ꯉꯁꯤꯗ ꯇꯥꯖꯔꯤꯌꯦ ꯈꯔꯋꯥꯏꯁꯦ ꯑꯩꯗꯤ ꯂꯤꯟꯅꯦ ꯂꯩꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯨꯔꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯤꯟ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯕ ꯇꯤꯜꯅ ꯍꯥꯏꯕ ꯑꯣ ꯈꯪꯗꯦ ꯑꯗꯣ ꯍꯣꯏ ꯏꯌꯥꯝꯕꯁꯤꯅ ꯍꯜꯂꯤ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯅ ꯑꯗꯣ ꯐꯪꯗꯣꯏꯔꯥ ꯐꯪꯉꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦꯕ ꯂꯦꯡꯉꯣꯏ ꯉꯛꯇꯅꯤ ꯁꯤ ꯌꯦꯡꯉꯣ ꯂꯦꯡꯉꯣꯏ ꯉꯛꯇꯅꯤ ꯁꯤꯔꯣ ꯑꯣ ꯁꯤꯅꯤ ꯈꯔꯋꯥꯏꯁꯦ ꯑꯗꯨ ꯄꯤꯛꯏ ꯁꯤ ꯆꯥꯟꯅꯕ꯭ꯔꯣ ꯁꯤ ꯄꯤꯛꯏꯁꯦ ꯁꯤ ꯌꯦꯡꯉꯣ ꯑꯗꯨ ꯑꯆꯧꯕꯅꯤ ꯁꯤ ꯆꯥꯎꯔ ꯀꯌꯥꯝ ꯆꯥꯎꯒꯦ ꯑꯣ ꯑꯃꯨꯛ ꯆꯥꯎꯋꯦ ꯉꯧꯔ ꯆꯥꯗꯧꯕ ꯑꯣ ꯑꯩꯗꯤ ꯉꯁꯤꯇ ꯈꯪꯖꯔꯤ ꯑꯗꯣ ꯇꯨꯔꯦꯟꯁꯦ ꯁꯤꯅꯤ ꯑꯗꯣ ꯁꯥꯏ ꯆꯦꯛꯈꯥꯏꯔꯦ ꯂꯣꯏꯅ ꯁꯥꯏꯁꯤꯗꯤ ꯏꯁꯤꯡ ꯆꯣꯠꯂꯤ ꯄꯨꯊꯩꯌꯦꯕꯀꯣ ꯆꯠꯄꯗ ꯃꯌꯥꯝ ꯃꯐꯝꯁꯦ ꯌꯦꯡꯉꯣ ꯁꯤ ꯃꯐꯝꯁꯦ ꯃꯥꯗꯤ ꯑꯁꯣꯝ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯗꯤ ꯌꯧꯈ꯭ꯔꯦꯕꯀꯣ ꯃꯥꯗꯤ ꯁ꯭ꯋꯥꯏꯒꯤꯅꯤꯅ ꯂꯝꯕꯤ ꯂꯣꯏ ꯈꯪꯉꯤ ꯑꯗꯨꯒ ꯁꯤꯒ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯣ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯃꯐꯝꯁꯦ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯣ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯁꯀ꯭ꯔꯥꯏꯕ Hai ma'am Mutaram Noctori channel ado ma'am ngusidi hojagi khun amada koiba lakpako adugo saida fajaba mafam chu leyaba ado ma'am nucharake ado adum asini mafam che adugo asini mafam che Vishnupur koiba hojagi ado sing jago am sakjalune janaba ado video lo busi awagani ne wa ngang baitari wa ni jam ada yum tare do ada siga ai hana video namgi bani adugi video su lei bani mayam soidana yengbiyo yengu kai oi mai su yengu ai solo yengu like ya wow se turen se border ne nga ba kaino asun wang dana kaino karbiang long sun wang dana assam hojai kaino ne border ne khoi gi turen sona karbi long sona hojai lambi su oinare aduga na samaina kha wang na thangala thamne ba kai wang thangam thamino wang leibak thongala thamme ado doidi kidorage ado me am tadi sum hojik se ko ai su dum mathang ta ba sum char ke an sana somda sum tawri ang dum ya ko hamte man natun basti na bangali khuna ma khang leiram nya ba ising chaw ba dagi purak king thai gi dana kaino to duna ising na loina kaino to puja khare ba loi puja khare hum gi dana loi tai gare ba duga gi siga dum ma bung leita bane pura khali oina leire hana leiram ni siga jum tara dumai leiram jum tara muko ado saida yum tara muk tarami ba do siga u pe song is dipati he adadi yum taye mayam se paka jum mayam leiram mi sai oh saida paka yum mayam leiram mi hai bako ado loina singna pura chakhare mayam udamakta isei ama kudol tamjaramge mayam tabyo ado sakpadi hijabate sakpadi yamna pami bako ise ado sakpadi adu yam heite ba ado waraga su mayam udamakta sakcharamge ina pamjaba isei ne yeah oh yeah hauki gani matam masu nangu ngaibada taibang semba mapu nangi karamba thausilno tolabana naida piriba chaira asibu khangba jawai nungsibalai kaina balui khamdana thangjilurai khomthan nungsigi lambida sitliba malang nang tambiyu mafamda ado mayam se fajraga dia koi lok ta haibiramo ado ada koi ada asomna chatoine ado ada phom le ngaina ado mafam fajraga utrakke sonda lei si jong adum sonda lei tuyen na tani adu siga su tuyen am leire adu tuyen size su adu gi sigai to pura green na tani ekdom cinematic lawbada thina fajadu ni sai asengmani asai album nammaga diko yam fajani ba haji aingonda short ma chang tang loro ba ado mayam si nupa se hanu pharaga irang yam kai lore mayam lakpi duna masi hanu thinda biro na ta yaroi wow faji ye phom se
ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯑꯅꯤꯅ ꯃꯥꯛꯁꯤꯒ ꯆꯤꯡꯊꯔꯒ ꯋꯥ ꯉꯥꯡꯉꯨ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯈꯔ ꯆꯤꯡꯊꯔꯕꯅꯤ ꯃꯣꯏ ꯃꯥꯅꯤ ꯌꯥꯝ ꯁꯥꯎꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯨꯡꯂꯣꯝꯗ ꯂꯥꯛꯑꯦ ꯃꯐꯝꯁꯦ ꯌꯥꯝꯅ ꯐꯖꯩꯌꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯄꯤꯛꯅꯤꯛ ꯆꯥꯅꯤꯡꯉꯁꯨ ꯁꯤꯒ ꯂꯥꯛꯄ ꯌꯥꯅꯤ ꯍꯣꯖꯥꯏ ꯂꯪꯀꯥꯗ ꯇꯥꯔꯤꯕ ꯃꯩꯇꯩ ꯃꯌꯥꯝꯅ ꯂꯥꯛꯅꯤꯡꯉꯁꯨ ꯁꯤꯒ ꯂꯥꯛꯄ ꯌꯥꯅꯤꯀꯣ ꯌꯥꯝ ꯐꯖꯩ ꯃꯐꯝꯁꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯌꯦꯡꯉꯣ ꯈꯦꯇꯤ ꯇꯧꯏꯌꯦꯕꯀꯣ ꯍꯩꯖꯥꯡ ꯅꯥꯄꯤ ꯊꯥꯏꯌꯦꯕ ꯑꯗꯣ ꯁꯤ ꯍꯩꯖꯥꯡ ꯅꯥꯄꯤꯁꯦ ꯍꯧꯒꯠꯂꯀꯥꯟꯗꯗꯤ ꯌꯥꯝꯅ ꯐꯖꯗꯣꯏꯅꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯄꯨꯔꯥ ꯑꯁꯪꯕ ꯃꯆꯨ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦꯕ ꯅꯣꯡꯁꯦ ꯈꯔ ꯆꯨꯕ ꯍꯧꯔꯛꯑꯕꯅꯤꯅ ꯑꯅꯧ ꯑꯅꯧꯕ ꯅꯥꯄꯤ ꯃꯌꯥꯝ ꯑꯃ ꯍꯧꯒꯠꯂꯛꯂꯦꯕꯀꯣ ꯁꯣꯝꯁꯦ ꯌꯦꯡꯉꯣ ꯄꯨꯔꯥ ꯑꯁꯪꯕ ꯃꯆꯨ ꯉꯥꯛꯇ ꯑꯣꯏꯈ꯭ꯔꯦ ꯌꯥꯝꯅ ꯐꯖꯩꯌꯦ ꯃꯐꯝꯁꯦ ꯑꯗꯣ ꯐꯣꯇꯣ ꯅꯝꯕ ꯚꯤꯗꯤꯑꯣ ꯅꯝꯕ ꯑꯗꯨꯒ ꯍꯣꯏꯅꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯐꯣꯇꯣ ꯅꯝꯕ ꯌꯥꯝ ꯐꯖꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯑꯃ ꯁꯤꯅꯦꯃꯦꯇꯤꯛ ꯁꯣꯠ ꯅꯝꯃꯤ ꯕ꯭ꯔꯗꯔ ꯕ꯭ꯔꯗꯔ ꯇꯥꯕꯤꯔꯤꯕ꯭ꯔꯣ Yes bro, I cinematic short khara dum tawre ado myam. Yes, yengminasi my channel laisu. ꯑꯗꯣ ꯃꯌꯥꯝ ꯃꯅꯤꯡꯗꯅ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨꯄꯨꯔꯒꯤ ꯏꯌꯥꯝꯕ ꯕ꯭ꯔꯗꯔ ꯏꯌꯥꯝꯕ ꯍꯥꯏꯗꯨꯔ ꯏꯃꯥꯟꯅꯕ ꯍꯥꯏꯗꯨꯔ ꯈꯪꯗꯦꯅꯦ ꯍꯛꯆꯥꯡꯁꯦ ꯑꯩꯅ ꯈꯔ ꯄꯥꯝꯃꯤꯅ ꯑꯉꯥꯡꯁꯦ ꯑꯩꯅ ꯈꯔ ꯃꯥꯜꯂꯦꯕ ꯑꯗꯣ ꯀꯔꯤꯝ ꯍꯥꯏꯔ ꯂꯥꯛꯑꯣ ꯍꯥꯏꯔꯣ ꯑꯗꯣ ꯃꯥꯅ ꯉꯁꯤ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯀꯣꯏꯕ ꯂꯥꯛꯄꯁꯤꯗꯀꯣ ꯃꯥꯅ ꯀꯣꯏꯄꯨ ꯄꯨꯅ ꯆꯠꯄꯤꯔꯦ ꯀꯥꯏꯗ ꯑꯗꯣ ꯀꯔꯤꯝ ꯍꯥꯏꯔꯨꯅ Bisnupurgini ꯑꯩꯗꯣ ꯃꯣꯏ ꯂꯥꯛꯄꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯀꯔꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯍꯥꯏꯗꯣꯏꯕ ꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜꯁꯤꯒ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯇꯔꯞꯇꯒꯤꯁꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯆꯦꯅꯦꯜꯒꯤ ꯃꯃꯤꯡ ꯁꯅꯥ ꯕꯔꯃꯆꯥꯔꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯣꯏ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯅꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯅꯠꯇꯅ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯥꯏꯗ ꯃꯤ ꯑꯣꯏꯒꯅ ꯉꯝꯃꯣꯏ ꯑꯗꯣ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯅꯨꯄꯥ ꯑꯃ ꯑꯆꯥꯛꯄ ꯃꯅꯝ ꯈꯔ ꯅꯝꯃꯦ ꯁ꯭ꯋꯥꯏꯗ yo ꯑꯗꯣ ꯃꯌꯥꯝ ꯂꯝꯕꯤꯁꯦ ꯌꯦꯡꯉꯣ ꯑꯗꯣ ꯃꯌꯥꯝ ꯃꯐꯝꯁꯦ ꯌꯦꯡꯉꯣ ꯀꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯋꯥꯎ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯁꯨꯃꯥꯏꯅ ꯂꯩꯔꯝꯒꯅꯦꯕ ꯐꯖꯗꯦꯕꯀꯣ ꯑꯗꯣ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯂꯥꯛꯄꯤꯌꯣ 손다 ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯐꯣꯇꯣ ꯈꯔ ꯅꯝꯖꯈꯤꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯆꯪꯅ ꯑꯗꯣ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣ ꯑꯗꯩꯁꯨ ꯃꯅꯨꯡ ꯆꯪꯈꯤꯒꯅꯦꯕ ꯑꯩꯈꯣꯏꯀꯣ ꯑꯗꯣ ꯋꯥꯎ 손으로 먼저 누가 손으로 와우 예스 fazia foi lá que eu me amo já poderia levar DSLR का DSLR का पूरा या फजदोनी अदो एल्बम नंबर का देसी मफम के या फजदोनी तो शिलोंग दगा चुके सरकार दा देसी मफम के या फजई या पोजा लागियो सिगी लबिसे सिगा त नमदबा वीडियो भाइरल अदो येंगो आपिंग ngaktani sida ado wow fajai myam lakpiyo ho ai kyam haidino lakpiyo haina lakpiyo haimana ware bako do myam video jenglagadi soja lakpiyo do saida khoi video song namadi yam phajadoni bako khoi isai sakba kangu video kumning mo kangu sida camera pro lakpiro phomje yam phajai bako wow ai mu thajadi bako hojaida sumaina phom chu leramgani haiba ado hojikse ngasi laaga ngasi khangiyeba uraga wow sumaina su leibore hojai sida khoi khoi bisnupur sida sumaina jaga su leibore mafum su leibore haibase ai ngasi ta khangiyeba do mafum se mo pura haji nong churabna anoba napi mayam hogole fajayeba ko yo mafum se wow modi ayo hore bago I am coming brother wow fajaye myam su lakbiyo yes yeah wow nai kholai oh ôi ăn xong rồi đâu ôi xí phong xe ngồi xe đâu miam xí phong xe mà khác chứ ba sẽ lấy bác man mình đâu đâu lấy bác thì nát thế lấy ngôi ngược tên đi đâu miam xí ngô đâu lấy ngôi ngược tên đi bao xe làm phong xe phải gì đâu khá là lạc được phải kiêng ngay ngon lạc tiêu đâu phong xe cái gì danger way bako maram di si jangal ngapte ni ba to somna kada jangal ngapte ni because som dadi maitai tai bako ko tar bi along tera muk kai le ba maitai ga tai ba tu video so ai yam da thanga chagi bane me so na yeng bio to na ke dei no yes video dum tawre dai ya ba si muk di de si ko ya ba break mo jam tau bane me am da sao ya de wow Mèo xin gì làm in như bà con làm cái nó ngoài đó
ꯏꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯂꯨꯖꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯗ ꯈꯨꯗꯩ ꯄꯨꯔꯛꯀꯗꯕꯅꯤꯗ ꯈꯨꯗꯩ ꯄꯨꯔꯛꯀꯗꯕꯅꯦꯕ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯂꯨꯖꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯣ ꯁꯤꯗ ꯉꯁꯥꯏꯗꯒꯤ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯔꯦ ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯐꯪꯕꯀꯣ ꯍꯛꯆꯥꯡꯁꯦ ꯈꯤꯇꯪ ꯕꯦꯔꯦ ꯕꯦꯔꯦ ꯂꯥꯎ ꯇꯦꯛꯈꯠꯂꯦ ꯍꯧꯖꯤꯛꯇ ꯅꯨꯡꯉꯥꯏꯔꯦ ꯆꯣꯡꯊꯧ ꯀꯩꯅꯣ ꯆꯣꯠꯂꯁꯨ ꯀꯥꯏꯗꯦ ꯆꯠꯂꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯏꯪꯊꯝꯊꯥ ꯃꯇꯝꯗꯅꯦ ꯀꯃꯥꯏꯅ ꯇꯧꯔꯗꯤ ꯐꯖꯅꯤ ꯌꯥꯔꯦ ꯏꯪꯊꯝꯊꯥ ꯃꯇꯝꯗꯗꯤ ꯄꯨꯡꯀꯪ ꯀꯪꯗꯣꯏꯔꯝ ꯁꯤꯒꯁꯦ ꯐꯖꯔꯛꯄꯅꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝꯗꯣ ꯂꯩꯉꯣꯏ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯉꯧꯔꯣꯛ ꯉꯧꯗꯣꯔꯕꯅꯤ ꯖꯅꯋꯥꯔꯤꯗ ꯄꯥꯔꯇꯤ ꯇꯧꯕ ꯂꯥꯛꯇꯥꯏ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯔ ꯃꯌꯥꯝꯗꯨꯔꯥ ꯌꯨꯇ꯭ꯌꯨꯕꯔ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯀꯝꯃꯨꯅꯤꯇꯤ ꯇꯧꯔ ꯐꯖꯅ ꯇꯧꯁꯦꯕ ꯑꯁꯤꯒ ꯅꯣꯡꯃ ꯉꯥ ꯐꯥꯔꯛꯁꯤꯕ ꯉꯥꯁꯨ ꯐꯥꯕꯗ ꯑꯗꯨꯝ ꯖꯒꯥꯁꯤ ꯃꯑꯣꯡ ꯆꯥꯕ ꯃꯐꯝ ꯖꯅꯋꯥꯔꯤꯗꯒ ꯑꯣꯏꯔꯗꯤ ꯅꯪ ꯍꯣꯏ ꯏꯟ ꯄꯨꯔꯛꯑꯒꯦ ꯉꯥ ꯐꯥꯕꯩꯗꯤ ꯈꯣꯠꯁꯨ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯤꯅꯤ ꯚ꯭ꯌꯨ ꯈꯔꯁꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯚ꯭ꯌꯨꯁꯨ ꯑꯗꯨꯝ ꯐꯖꯔꯦ ꯁꯥꯏ ꯃꯐꯝꯁꯦ ꯂꯣꯏꯅ ꯒ꯭ꯔꯤꯟ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯁꯨꯝ ꯂꯣꯏꯕ ꯋꯥꯁꯇ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯩꯗꯤ ꯃꯌꯥꯝꯗ ꯂꯣꯏꯔꯕꯣ ꯀꯩꯗꯧꯋꯦꯕ ꯄꯣꯠꯁꯤ ꯁ꯭ꯄꯣꯟ ꯇꯧꯅ ꯇꯧ ꯌꯦꯡꯉꯨ ꯑꯗꯨꯅꯤꯅꯦ ꯑꯗꯣ ꯁꯤ ꯍꯨ ꯑꯣꯏꯔꯝꯅꯤ ꯑꯗꯣ ꯃꯌꯥꯝꯁꯤꯗ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯃꯦ ꯀꯩ ꯄꯥꯝꯕꯤꯅꯣꯗꯤ ꯈꯪꯗꯦ ꯂꯩꯒ ꯃꯌꯥꯝ ꯁꯥꯠꯂꯦ ꯑꯗꯨꯒ ꯁꯤꯗ ꯃꯔꯨꯁꯨ ꯄꯥꯝꯃꯦ ꯃꯅꯨꯡꯗ ꯑꯗꯣ ꯃꯅꯨꯡꯁꯤꯒ ꯂꯁꯤꯡ ꯑꯗꯨꯃꯥꯏꯅ ꯌꯥꯎꯋꯦꯕꯀꯣ ꯀꯩ ꯄꯥꯝꯕꯤꯅꯣꯗꯤ ꯈꯪꯗꯦ ꯄꯥꯝꯕꯤꯁꯦ ꯑꯁꯤꯅꯦꯕꯀꯣ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯁꯤꯅꯤ ꯍꯧꯖꯤꯛꯇ ꯎꯔꯤ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄ ꯀꯥꯟꯗꯀꯣ ꯑꯗꯣ ꯁꯤꯗ ꯌꯦꯡꯉꯣ ꯃꯌꯥꯝ ꯄꯥꯜꯂꯦꯕꯀꯣ ꯄꯥꯏꯕꯗ ꯐꯨꯁ ꯂꯥꯎꯔꯤ ꯃꯦꯠꯄꯗ ꯑꯗꯣ ꯃꯅꯨꯡꯗ ꯂꯁꯤꯡ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯈꯪꯂꯒꯗꯤ ꯃꯌꯥꯝ ꯍꯥꯏꯕꯤꯔꯝꯃꯣ ꯁꯣꯏꯗꯅ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯦꯕꯀꯣ ꯉꯁꯤ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯃꯌꯥꯝ ꯂꯥꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯏꯁꯥꯃꯛꯀꯤ ꯈꯨꯟꯗꯅꯤ ꯉꯁꯤ ꯀꯕꯂꯤ ꯇꯨꯔꯦꯟꯗ ꯂꯥꯛꯄꯅꯤ ꯃꯣꯏ ꯃꯌꯥꯝ ꯖꯦꯡꯅꯤꯡꯉꯤ ꯍꯥꯏꯅ ꯀꯣꯏꯍꯜꯂꯛꯄꯅꯤ ꯉꯁꯤꯗꯤ ꯑꯗꯨꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯣꯏ ꯍꯣꯏ ꯏꯌꯥꯝꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯑꯗꯣ ꯃꯥꯅ ꯄꯨꯂꯥꯛꯄꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯆꯠꯅꯤꯡꯉꯝꯗꯕꯅꯤ ꯃꯥꯅ ꯅꯝꯅ ꯄꯨꯂꯥꯛꯄꯅꯦ ꯑꯗꯣ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯣ ꯃꯌꯥꯝꯁꯨ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯑꯔꯣꯏꯕ ꯃꯥꯛꯁ ꯑꯝꯇ ꯂꯧꯊꯣꯛꯄꯤꯔꯣ ꯂꯧꯊꯣꯛꯑꯔꯣꯏꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯂꯧꯊꯣꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯂꯥꯛꯄꯤꯔꯒꯁꯨ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯥꯛꯄꯤꯔꯒꯁꯨ ꯃꯥꯏ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯅꯤ ꯃꯌꯥꯝ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯁꯤꯒ ꯂꯥꯛꯅꯤꯡꯉꯁꯨ ꯃꯉꯣꯟꯗ ꯍꯥꯏꯕꯤꯔꯣ ꯃꯥꯏ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯣ ꯃꯌꯥꯝ ꯁꯣꯏꯗꯅ ꯃꯥꯅ ꯄꯨꯖꯔꯛꯆꯅꯤ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯨ ꯅꯨꯡꯉꯥꯏꯔꯦ ꯂꯥꯏꯛ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦꯀꯣ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯃꯐꯝꯗꯤ ꯃꯌꯥꯝ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯕ ꯃꯌꯥꯝ ꯑꯃꯁꯨ ꯎꯔꯦ ꯑꯗꯨꯒ ꯎꯕꯁꯦꯀꯣ ꯑꯩꯈꯣꯏꯅ ꯀꯦꯃꯦꯔꯥꯗꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯦꯞꯆꯔ ꯇꯧ ꯉꯝꯗ꯭ꯔꯦꯕꯀꯣ ꯌꯦꯁ ꯑꯗꯨꯝ ꯀꯦꯞꯆꯔ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯁꯨꯝ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯃꯇꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯁꯨꯝ ꯎꯠꯆꯒꯦꯅ ꯂꯧꯔꯛꯄꯅꯤ ꯑꯗꯨꯝ ꯐꯖꯕ ꯑꯣꯏꯁꯨ ꯐꯖꯗ꯭ꯔꯦ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟꯠꯁꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯅꯨꯡꯉꯥꯏ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯄ꯭ꯂꯤꯖ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯏꯌꯥꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯑꯗꯣ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯑꯩꯅ ꯈꯔ ꯋꯥꯡꯕꯅꯤꯅ ꯑꯩ ꯂꯋꯥꯏꯁꯦ ꯎꯗ꯭ꯔꯦ ꯁꯥꯎ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯈꯔ ꯅꯦꯝꯕ ꯇꯥꯔꯦ ꯑꯗꯣ ꯁꯤꯒ ꯍꯦꯟ ꯐꯖꯕ ꯃꯐꯝꯁꯨ ꯂꯩ ꯑꯗꯣ ꯉꯁꯤ ꯊꯦꯡꯈꯔꯦ ꯃꯣꯏ ꯂꯥꯛꯄꯁꯦ ꯅꯣꯏꯁꯨ ꯂꯥꯛꯅꯤꯡꯕꯒ ꯇꯥꯔꯒꯗꯤ ꯀꯣꯃꯦꯟꯗ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯍꯥꯏꯕꯤꯔꯝꯃꯨꯗꯣ ꯂꯥꯛꯄ ꯖꯥꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯦꯟ ꯔꯥꯃꯦꯁ ꯕ꯭ꯂꯣꯛ ꯑꯩꯒꯤ ꯀꯩꯅꯣꯗ ꯀꯣꯟꯅ ꯌꯦꯡꯉꯒ ꯂꯥꯛꯄ ꯖꯥꯅꯤ ꯅꯣꯏ ꯃꯌꯥꯝꯁꯨ ꯌꯦꯁ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯔꯦ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ